Warisi Portuguese ki Phungga Wari dagi imalonda handokjabani asoiba aranba yaurabasu tabiriba khwaipum namakna ngakpigani wari handokpirakpa Surja Athokpam. Thaina mamangaida maming leiraba sel paiba ningthau amakhak palammi hariba ningthausi leibak ngaklon amadi miyamgi aifanaba tawhonaba ningthau amakhakni matamgi khonglei matung inna hariba ningthausi ahal osilakle maramasina nongmadi mahakna mahaki amata pokjaba masanupa Carlos bu kausilaga hai ipagi ibungo Carlos haujikti ipasu ahal osilakle do tasengna leibaki thoram thoda pubada wasilakle aduga nahaksu mapung marai pharaba pakhangni haujikti nahak nayumna kai panba yaba chapsarabani aduga ipagi tangbalse sana phamlaga miyamgi thabak hendokna puba yare ipagi wafamse isana kari hainingi ipa ibungo ipana khalibado summi adubu ai matam kharadi yum kai panda lejakhige madu yade nahaki sahi matangse masida yum palhodobadi leibak miyamna ipabu karini haina kini haujik nahak sahi kunmanga mapung pharabani hanagumna koi langlaga leibado madu ipana pamdeko ipa ibungo aina haijabadi ai yum pano matam saati haijabadi nachade tawbatabu ihe kari tawrabage namailuk tharaga amuk leirabadi hayune ipada hayune isana karamba leisabi natragana karamba ningthau machanupibu khoidaribano aigidi isana pamjabado maduna apenbani ipa ibungo nasana yum panba tarabadi aikoina leiriba leibaksigi samudragi wangmada leiba Nepal ningthaugi machanupidu natrabadi ai kanagasu luhongjararoi Carlos ki itha thajadana hairak ibu wafamdu tabada ningthaudu ngakpana kham thengkhre matomta ngaihak wakhal khalli aduga amuk asumna hairei kari haiba saibungo Nepal ningthau haibadudi mamengdi tare aduga mahaki maramda ipana karimata khangba ngamde maramdi mahaki leibakto aikhoiga asuki madik thapnai adubu phare isanabu pamlabadi yai karishu kaide aduga Nepal ningthaugi masa ningol ama poi haibasidi nahakna karamna khangliba ipai bungo Nepal ningthaudu masa ningol poi na taga pokte haibasi aisu tasengna khangjade ihe onthokpani tako masa ningol pokta basu khangdana isana mangu mangliba phare ipa wa haige karigumba Nepal ningthaugi masanupi aromdrabadi aina isagi damak marup ningthau Alexandergi masanupi do haina singaraga lohongadori baniko masi khanguko nete ipa ibungo ai suksoi choidana Nepal ningthaugi masanupiga lohongani asomna numittu mapa masa warep mapung phada wafamdu loisinkhre Carlos amadi mapa ningthongna leibak sinba thongna wafam amakhak lauthoklammi maramdudi Nepal ningthaugi masanupi pokpra natragana poktabra haiba wafamduni tawbatabu makhoigi wahangdu kanamatana paukhumdi pibo oithoklamde maramasina mapa ningthongna Carlos bu samudra wangmagi lamdamduda masana chatlaga wafamdu laikhai tananaba yathang tawrammi mathangi numitta Carlos khongchat adugidamak siam saraga sel thum sana lupa matik sana puraga khongsan ba haukhre manai masal kayaga loinana Nepal ningthaugi lamdam adugidamak samudrada jahas tongduna chatpa haukhre makhoigi khongchattu numit mangani gi matungda tekta kaidana Nepal ningthaugi lamdamda yorakhi jahastagi hek kumthabaga Carlos na sakni banupa amakhak thengnarammi aduga haire mahasoi karigumba wafam amatang hangjage leibaksigi ningthau Nepalgi masanupi poktabra sakni badu Carlos pu munna yengi aduga khummi warupi boyade aidi sakni bani nongmata ningthaugi konung yojadri maramsina ningthaugi masanupi poktaba aidi khangjade mahasoi aibu karigumba kharata pijabiyo ngasigi karimata hek chadre adomna wafamdo khangbininglabadi khungi khundolda ahal oirabi mafia gaubi nupi amakhak leibani mangonda hangbiyo Carlos na sakni banupa duda
ꯆꯥꯅꯅꯕ ꯈꯔꯒ ꯁꯦꯜ ꯈꯔꯒ ꯄꯤꯔꯝꯃꯤ ꯑꯗꯨꯒ ꯃꯍꯥꯛꯄꯨ ꯊꯥꯒꯠꯂꯝꯃꯤ ꯃꯇꯨꯡꯗ ꯃꯍꯥꯛ ꯃꯇꯣꯝꯇ ꯈꯨꯟꯗꯨꯒꯤ ꯑꯔꯣꯏꯕ ꯁꯔꯨꯛꯇ ꯂꯥꯛꯂꯒ ꯃꯥꯐꯤꯌꯥꯕꯨ ꯀꯣꯏꯍꯪ ꯍꯪꯂꯝꯃꯤ ꯑꯗꯨꯒ ꯃꯥꯐꯤꯌꯥꯒꯤ ꯃꯌꯨꯝꯗ ꯂꯥꯛꯂꯝꯃꯤ ꯃꯥꯐꯤꯌꯥꯒꯤ ꯃꯌꯨꯝꯗꯨ ꯇꯔꯨ ꯇꯅꯥꯜꯂꯤ ꯌꯨꯝꯗꯨꯗꯒꯤ ꯃꯁꯥ ꯅꯥꯟꯕꯤ ꯑꯍꯜ ꯅꯨꯄꯤ ꯑꯃꯈꯛ ꯊꯣꯔꯛꯂꯒ ꯑꯁꯨꯝꯅ ꯑꯃꯨꯛ ꯍꯥꯏꯔꯛꯈꯤ ꯏꯕꯨꯡꯉꯣ ꯀꯅꯥ ꯊꯤꯔꯛꯄꯅꯣ ꯅꯍꯥꯛ ꯑꯩꯈꯣꯏꯒꯤ ꯂꯝꯁꯤꯒꯤ ꯃꯤꯗꯤ ꯃꯥꯟꯗꯦꯕꯣ ꯑꯕꯣꯛ ꯆꯨꯝꯃꯤ ꯑꯩ ꯁꯃꯨꯗ꯭ꯔ ꯋꯥꯡꯃꯗꯒꯤ ꯃꯐꯝꯁꯤꯗ ꯀꯣꯏꯖꯔꯛꯄꯅꯤ ꯑꯗꯨꯒ ꯑꯕꯣꯛ ꯋꯥꯐꯝ ꯑꯃꯅ ꯂꯩꯕꯥꯛꯁꯤꯒꯤ ꯅꯤꯡꯊꯧ ꯅꯦꯄꯜ ꯃꯍꯥꯛꯀꯤ ꯃꯆꯥꯅꯨꯄꯤꯒ ꯄꯣꯛꯄ꯭ꯔꯥ ꯍꯅꯨꯕꯤꯗꯨ ꯅꯣꯛꯐꯦꯠ ꯇꯧꯔꯒ ꯈꯨꯝꯂꯛꯈꯤ ꯏꯕꯨꯡꯉꯣ ꯃꯗꯨ ꯆꯞ ꯆꯥꯕꯗꯤ ꯑꯩꯁꯨ ꯈꯪꯗꯦ ꯇꯧꯕꯇꯕꯨ ꯃꯃꯥꯡꯒꯤ ꯆꯌꯣꯜꯗ ꯀꯣꯅꯨꯡꯒꯤ ꯃꯥꯏꯀꯩꯔꯣꯝꯗ ꯆꯠꯂꯨꯕ ꯃꯇꯝꯗ ꯀꯣꯅꯨꯡꯒꯤ ꯊꯣꯡꯅꯥꯎ ꯃꯌꯥꯗ ꯂꯥꯏꯔꯦꯟꯕꯤ ꯃꯥꯟꯕꯤ ꯀꯨꯆꯨ ꯉꯧꯕꯤ ꯂꯩꯁꯥꯕꯤ ꯑꯃꯈꯛꯇꯤ ꯐꯝꯂꯒ ꯂꯩꯍꯧꯕꯗꯤ ꯎꯔꯝꯃꯤ ꯑꯍꯜꯗꯨꯒꯤ ꯋꯥꯗꯨꯗ ꯀꯥꯔꯂꯣꯁꯇꯨ ꯃꯁꯥꯗꯨ ꯈꯪꯍꯧꯗꯅ ꯅꯨꯡꯉꯥꯏꯕ ꯐꯥꯎꯏ ꯑꯗꯨꯒ ꯋꯥꯐꯝꯗꯨ ꯆꯞ ꯆꯥꯕ ꯈꯪꯗꯣꯛꯂꯒ ꯄꯥꯎꯗꯨ ꯑꯃꯨꯛ ꯍꯟꯅ ꯄꯤꯕꯤꯌꯨ ꯍꯥꯏꯗꯅ ꯁꯦꯜ ꯌꯥꯎꯕ ꯁꯦꯡꯒꯥꯎ ꯑꯃꯈꯛ puthoklega ahalduda pirammi. Mafia селdu ubada yamna haraure. Aduna mahak karisu laiba thabak natte mahak soidanamak chatkani hairammi. Mathangi numitni mafia leijaba khara set charaga masa nalab konung yongna chatkre. Mahakna ukhiba thongnau mayada laklammi. Mahakki maraibak phaba numit oibana hariba numit adusu ningthi jarabi leisabidu phamlaga leirammi. Leisabidu uba matamda mafiana kawi. Ho sakhenbi phajaba pumnamaktage helabi ningthibi adombu ining thong nepalgi maja ibe madu natabro sakhenbi leisabiduna khumla e abok mane ai ningthogi masanapi Lawrence ni abok kari haibining bage hanubidu yamna singlammi aduna amuk tapna hairakhi isuna hariba singdo amata tadre aibu taramna oklaroidro ai isuga wari kharadi sananingi Lawrence na hanubidugi matawdu aduki matik nung sirami. Maramasina manay karada konung manungda puraknaba yathang tawre. Mafia changlakle aduga amuk Lawrence da hairakhi. Isu ibema nahakse kayada puksal chawkrabano. Aina adombu pijaning badagi ingkholdagi hay khara purakpani. Yengoy hayengdi nahakna pamgadaba pochai khara purakani. Mado khara laibiyuko. Hayma abok Abokpu lalon biro. Hoy, soidana leijage. Hayengsu nungthil sigum kanda koithok piro o. Ai tasengna chekpal sine koshilaba konungsida itomta leibase yamna waribane abok. Oh, kayada nungsikrabano. Sidagidi abok toina nahakpu unaba lakani. Ngasigidi ai chacharage ko isu ibema. Asumna hanubi mafiyadu mayumda halakle. Aduga thaudok khudingmak Carlos ta tammi mahaki wafamdu tabada Carlos na hayengdi mahak mafia saraga chacharage haina haijerammi mafia nasu madu yare mathangi nungthilda Carlos na hanubidugi phizoldu chachillammi aduga lalonba mananaba khawjaw amakhak yalaga konungda chatkre konunggi thongakpa singnasu Lawrence na hana haikiba maramna singnaba leita changhalammi Carlos na mahaki kok khumliba phi marumdagi Lawrence ki phajaba maithong ubamatamda nungsibana mahak ngaurammi mahak na khawdagi sana khuji lik samphabi puthoraklaga Lawrence ta pirammi potchai apamba sing Lawrence na khalabagi matungda mamal kayano abok haina hairakhi maduda Carlos na pumnamak maja ibe magini aina ahanba khudol oina pijarabani haina hairakhi nupi masadu khangprek khangi Mahak na maikhumdu phat launa singthoklammi Carlos ki chung phiral chaba phatjaraba maithong ubamatamda Lawrence matomta tu chunglammi makhoi ani amana amabu apam nungsi poknabadagi khutakta thamoigi nungsibagi tal tharammi asumna numisidagi hauna khangna chanabadagi lona kayarak unaba horakhi Carlos matam ayambada mafia saraga konunggi leikolda Lawrence ka nungsiwari sanai Makoy ani lakadawriba thanelgi ahingda lona chenkhinaba warep launarami makoy ani na konunggi maning thangbada laiba laikolgi aroiba sarukta lairiba umangduda unaraga ahing nongyaida chenkhinanaba wa tanarami
Matungda thanilgi ahingdu yorakle. Carlos umangdugi sidaida yamna nganna laklaga achouba khongnang amagi makhada mahakki sagoldu punsilli. Aduga mahak ngairaga leirammi. Adubu onthokpani mioibagi laibak tamba ngamba natte. Carlos tu nongmani nisi makhoina lona chengadaba khongset adugi wakhalda tumdabadagidi hairiba pungphum asida maja ibe mangaiba matamda warakpadagi ningaidana ngaihak tumthakre. Ahing nongya yorakpa tanjaduda lamdamdugi yamna maming leiba huranba nupa amakhak konunggi leikolomda huranba laklamme. Mahakna umangi lambel phawraga lakpa matamda Carlos na tumlibadu ure. Huranbaduna Carlos ki ayawba sel khaw thangsang pumnamak lauthoklammi. Aduga sagol gi thoridusu lauthoklammi. Tanja seda maja ibe madu haina khiba pungpham sapchana thoraklaga huranbana lepliba maikairomda laklaga asumna hairakhi. Aigi nungsiraba nahak aibu ngaibada waramlagani. Haujikti nahaki Lawrence yorakle. Konunggi misingna aibu thinaraktingaida chatlasi. Huranbadu yamna singlammi. Mahak matomta pukningda noksarammi. Sana lupa sagolda natana laireibaki lairembigum ningthibi kaina amasu huranba phangle haina khanjarammi. Mahakna karimata khumda Lawrence pu sagol mathakta hapi aduga umangtamna kanna thaukhre. Phana sangna chatlabagi matungda Lawrence na amuk haire. Aigi nungsiba nahaki jahas laihowi haikiba mafamdo yaugadaba kayam watlibage. Sagolda kuina tombase ai yamna ware. Huranbadu karimata khumde ahing oibana makhoi ani masaksu ningthina unade. Ngaihak leiragadi samudragi hithangpam amakhak yorakhi. Matamsida thabalgi mangalda Lawrence na huranbagi maithongdu khajiktangdi uthokre. Mahak matomta khalle. Mahak sibo aigi Carlos tubo natabrane. Natragana karamna aibu ngairamliba. Numidang oibasida masen marang oina uribu zatla. Ngaihak leiragadi huranbaduna Lawrence pu mafam amada phamhallaga jahas huranba thorakhi. Jahas amakhak huraga puraklammi. Aduga Lawrence ka makhoi ani paklaba samudrada khongsanba horakhi. Nong nganphung torakpa matamda huranbana haire. Sakhelabi aigi huranbagi sinphamsina nahak kumbi ningthibi leisabi amasi punsida aigi nupi oina phangani haibase khaludabani. Huranbagi wadu taba matamda Lawrence pakhatna lawi. Lawnam tobana hak kanano aibu karigi asumna pubiribano. Aihak Nepal ningthugi masanupini khangdabra. Nahaki lawnamna aibu punsigi laibak thibi ohinbikano. Masi haiduna law khonglaga mahak kaplammi. Aduga mahak matomta mathwai thananaba samudragi irol nungda chongthananaba hotnarammi. Adubu huranbaduna mahak pharammi. Matamsida huranbana amuk hairakhi. Sakhelabi aikhoinigi laibakta asumtho uhaina tamkhrabani. Aina porakliba sana lupa lanthum kaya marupsina aikhoinigi punsi ama semnagadabani. Wagano sakhenbi. Huranbagi wafamda Lawrence tu wanthakhirammi. Ngaihak leiraga wakhal loksing lakle. Aduga mahak samudrada chongthanaba hotnarammi. Mahaki mataududa huranbadu wakhal hongkibadagi atopa ithat amada Lawrence pu hundoklamlaga matomta amuk chatkre. Asomdana kamdauri tumlaga lehauba Carlos tu mikap thorakpa matamda nong ngalamdai matam oiramle. Mahak phuk launa haugatlaga koirei leraga yenge. Mahaki sel yauba khaw khulai sing sagol amata hek lairamdre. Kanana kamdauna pukibano haina mahak samamnarame. Matomta wakhal khalli karigidamak maja ibe mana mahakpu namthak toraga haina khibu wafamdu ngaktibano haina khalli. Masidagi mahak saungna Lawrence pu amuk hanna yenglaroi mayum konungda mapana haiba wadu illage haina warep lauraga mahaki jahas manakta laklammi. Aduga mahak mayum yonanaba khongsanba horakhi. Ngasai huranbana Lawrence pu hundoklamba ithattu nga nalonba singna khundaba mafam amakhak oirammi. Lawrence hingbagi asa leitrabi amagum ithattugi nungjaw amagi mathakta kakhatli. Aduga mahak taibang semba mapuda mahak hingingdre mahak puloksinbiro haina hauna kaplammi. Mahaki warauba mitkaptu malya nungsit namibana humlaga pukhibadagi ithattugi ngami singna leiriba khangpoksang amada yoraklammi.
Hariba imungdu matai manau aniga masanupi leisabi amakhakka tarak leijaba imungni. Nupi amana kapagi khonjeldu taruba matamda leisabiduna mamata hai. Ima, haujiki khonjeldo tahobra. Nupi amana thawai yamna wana tengthabagi khonjelne. Aidi tahodena. Hera, nahakki wakhalna oiramni. Kablagana kanabo oiramduiba. Khulsida asi anagi pausu amata leite. Ngaihak leiragadi amuksu tengthabagi khonjeldu mama masa anina amuk taraklammi. Mamaduna amuk hairaki. Hoine ibema, nupi masa amagi mitkapni. Thangmaidu thangalo. Aikhoini torbalomda amukta yengusi. Asumna mama masana thangmai pairaga khonjelduki maikairom tamna laklammi. Haujikti ure. Lawrence na pibam kaina kaplaga leibadu makhoina ure. Laisabi masaduna Lawrence pu mahaki inapina kupsinbi aduga nungsina hairaki. Ise, nahakpu kanano. Mafamsida karigi kaplibano. Yamnasu sokthana ure. Aiga lakliba ahalse aigi imani. Aikhoyumda potharusi lao. Asumna Lawrence ngamidugi imungda nongmanini harau nungaina manau nupi leisabiduga leiminarami. Nongmagi ahing amadi samudragi akoiba pumba akanba nonglai nungsit amakhak sitlammi. Hariba nonglai nungsit aduna Carlos mahaki lamdamgi hithangpham yaromdaida humdokhibadagi lambi mafam khangda jahastu machet tana kaikhre. Carlos ka lakminaba manai pumnamak isingda loinamak lukkhrabasu Carlos ti laibak phabadagi upak machet amada nabhobadagi Lawrence na leiriba ithat mayada yurakhi. Mahak wanthabana ithatugi nungjaw amada pallaga leirami. Mathanggi ayukni Lawrence amadi ngamigi masanupidu nonglai nungsitsu leitrabanina samudra torbalomda koithoraklammi. Makhoi anina nupa amakhak upak maset amada tauraga leiribadu uba matamda chensillaga singkhatli. Ngami matai manau yaungna Carlos pu makhoigi imungda puraklammi aduga laikhatnabadagi wakhal loksing lakle. Carlos na Lawrence pu ubamaktada singnabadagi hanglai. Sakhelabi, nahakpu kanano? Nahaki maithongse, aigi kainakhrabi thamoi pandabi Lawrence ka aduki matik manakhre. Ngamigi masanupiduna amuk marak thatna khumlai. Nahaki wakhalna oiramganiye, maadi isiene. Aduga aigi isiedi mabuk mapau yamna phabi nupini. Thamoi pandabi kaina habinuko. Oh, ai soikhramale. Yamna mane. Khenari ba haibabu aigi Lawrence ti ningthaugi masanupini. Aduga adomna ngamigi masanupini. Carlos ki wafamduda Lawrence makhol thokna kablakhi. Aduga haire Mane, aihak nahaki nungsibi Lawrence ne. Numitto ai tasengna adombu unaba thorakhi. Adubu huran manupa amana adom saraga aibu pharaga pubikhibani. Asi haiduna thokiba thodok pumnamak loinamak chithada tammi. Carlos haujikti khangle mahak namikup khara tumtharuba aduna asoiba singsi thokibani haibasi khanglakhi. Masigi matungda maja ibungo Carlos na Lawrence pu mayumda puraga mahaki konungda lebak pungjaw thinna lohongki. Mamai thangda makhoigi lamdamga Nepal gi leibak ka afaba mari thamlaga nunga yaifana laiki. Warisi nungai birabadi like tobiramo comment tobiramo. Hojik amu taminarasi Japan gi Phungga Wari mitrangi humai. Japan hairiba leibak sida hingsaba singbu tengu haina kaunai. Makhoigi manaton si sangi matam amada manaton sangba tengu nupa macha ahum khak leirammi. Makhoigi magic ki humai amakhak lei. Tengu nupa macha ahum du umang amada leiba jatni. Makhoina humai dugi nakan amana dugi manaton da humba matamda makhoigi sangdok lamba manaton du amuk hanagum tensin khirammi. Tengu angang ahum du humai du humlaga sanabada aduki matik nungaijarammi. Nongmadi mitrang haiba kharoi amana tengu angang ahum duna sanariba humai du urammi. Mahakna makhoigi humai du aduki matik pamlamme. Khairoi dudi mitrang haibani na oningba jiba onba ngamme. Aduna mahak tengu gi humai du launabagi damag pambai thiramme. Mahak masamak nupi macha amakhak onthok lamme. Aduga hawaina saba athumba jam kharaga
ban amaga puraga Tengu singdugi manakta chatlammi. Tengu singduda mana hai. Tengu sa, aina na khoigi sanaba, yamna hauraba hawaina saba zamga, banga purakle. Aisu na khoiga loinana sanamina se. Wadu taruba matamda Tengu masa singdu aduki matik haraurammi. Maramdi makhoina hawaigi zamga, banga sabadu yamna pamlammi. Adubu khairoiduna purakli badudi ban marini. Aduna makhoi kanana ahenba bandu sagadage haibadu yatnaramme. Makhoina yatnabaduda khairoiduna asumna hai. Phare, nakhoi ahumgi manungda khwaidagi kuina mit ushalaga sor thinglaga leiba ngambaduna ahenba bandu phangbo ajaro. Khairoina hairibadu Tengu masa singduna loinamak yare. Maramaduna makhoi ahum mamit ushilaga sor thingba hokre. Makhoina mit hek ushinba hobaga khairoidu magic ki humaidu tap launa pairaga leijabi tharaga chen khirammi. Matamduda khairoina khalli mahaki haisingbaduna magic ki humaidu mahakna Tengu singdagi phangba ngamlibani haina khalli. Khairoidu magic ki humaidu puraga lambida asum chatlammi. Asum lakpa matamda mahak laisang amakhak thengnare. Laisangduda masak matau phajarabi nupi masa amakhak leiba ui. Nupi masa adu leibaktugi manungda khwaidagi inak khunba nupa amagi masanupi oirammi. Khairoiduna tuminna nupi masadugi manakta kuning kanglaga changlammi. Aduga humaiduna magi manaton mayada phat phat launa humba matamda nupi masadugi manatondu thagai amarom sangdokre. Nupi masadugi mapana masagi manaton sangdorakpadu uba matamda mathwai aduki matik wajarammi. Mahakna mahaki masanupigi tunggi punsisi kari oigadage haina khaluba matamda aduki matik warammi. Mahakna leibaktuda leiba maiba loinamak kauraga masanupigi manatondu yanghallammi. Adubu kana amatana masanupigi manatondu phahanbadi ngamdre. Inak khunba nupaduna paisa kaya marom thadaraga hidak leiraga honajai. Adubu upay amatta leiramde. Mamay thangda inak khunba nupaduna mahaki masanupigi manatondu tensil hanba ngamba mida masanupidu thajagani haina hairammi. Aduga magi areiba lanthumgi saruk tangkhai amasu pigani haina lauthoklammi. Pausi mitrang haiba khairoina tare. Mahakna pamlibasu masitani. Mahak thuna yangna laklaga nupi masadugi manakta yauraklammi. Aduga mapada masanupigi manaton sangdoklibadu tensilangi haina haijarammi. Adudagidi mahakna humaidugi atoppa nakaladuna nupi masadugi manatonda phat phat hek humba matamda khudakta magi manatondu hanagum amuk sat launa hanjinkhre. Maduda inakhunba nupadusu aduki matik haraujarammi. Asumna hainakhibagi matung inna masanupigi luhongbagi thorang pumnamak taure. Khairoidusu ngamkhai leita haraurammi. Maramdi masak matau phajarabi nupi amaga luhongba phangbata natana yamlaba lanthum amasu phanggadoribani. Luhongba namitta achauba chaklen amakhak silamme. Maduda khairoidu aduki matik harauba henmankhibana tap taba makhai chasilamme. Mahak humangsu aduki matik saure. Aduga mahak tumningbasu tumninglamme. Kari thokadage haiba khantharuba tauda khairoidu monda ngatharaga magi humaidu humlaga hangsit langlamme. Khanghodana magi humaiduna humba matamda mahaki manatondu asum sangdokre. Sum sangdokhibana yumgi mathak lanthokiduna atia hendokhiduna laisil yongna sangdokre. Adubu khairoidudi uiraga humaidu humbana maram oiraga karimata bhab taramde. Magi manatona laisil mathak yorabadadi laisil mathakta laigi thong saba thabak suba mayamna magi manatondu uba matamda thong sabada hapa yaba saisang amakhak leire haiduna manatondu singkhatlamme. Matamduda khairoidu gyan khangta tarakpadagi yamna kanna law khonglaga kanbinaba haijaramme. Adubu upai leikhide. Mahakna humaigi atopa nakanduna amuk humnanaba yamna kanna hotnaramme. Adubu thengman khamale. Magi manatondu tensinba ngamdana mabu laigi leibakta adumak singkhatkre. Numit adudagi hongna mahak amuk hanna ukhidre.